Ngasidagi Chahi 75 mamangda Indiana malemgi khwaidagi chawba democracy chatpa leibak ama oinaba ahanba khongthangsing laukhatkhi loinana malemgi oina sakhangba leibak ama oinaba singnaba kaya mayoknakhi Indiana ningtamlaba matungdagi di chakhatpa romda mai onsilakhi partition gi awaba adudagi horaga mapangan kanba sakti leiba chakhalakliba leibak ama oirakpagi khongchet aduda maruoiba landmark kaya ama thamkhre ningtamba fanglaba matung Chahi 75 asida Indiana thagatningai oiba achievement kaya ama phangba ngamle modern economy ama semgatpa ngamle democracy chatpa leibak ama oiduna leiri loinana lairaba masingsu masing thingamdana hanthakre space amasung nuclear power ama oiba ngamle loinana arepa foreign policy kaya ama semba ngamle ningtamba phanglaba matungda India gi khongchatki maruoiba ahongba kunkhak yengminasi ahanbada Indiana ahanba oina 1951 da national election pangthoktuna democratic oiba khongthang ama lakhatkhi election asida congress na seat chamri ga marphu mapan gi manungda chahum gu mari phangduna thoidok hendokna mai paktuna India gi ahanba sarkar semkhi loinana Jawaharlal Nehru na ahanba prime minister oikhi Ani subada Indiana 1951 da New Delhi da ahanba oina Asian Games pangthokhi ahum subada Indiana Asia gi ahanba nuclear reactor Apsara nuclear reactor 1956 ki August ki tang mari da design tawduna sakhi Mari subada Mehboob Khan na direction piwa India gi film Mother India 1956 da Best Foreign Language film category da Oscar award ki damak nominate tawkhiba India gi ahanba film oikhi Manga subada 1960 da India da Green Revolution haudoktuna food grain puthokpa hengalakhi masida gehu hawai marang kaina puthokhi Taruk subada Bank Taramari Sarkarna 1969 gi July gi tang 18 da nationalize tawkhi Ani suba tangkaki bank nationalization na 1980 gi April thadagi chanaba hokhi Taret subada 1970 da Indiana White Revolution malemgi khwadigi chawba dairy development program ama Burgess Korean na luchingduna hokdokhi Masina India asi sangom wat pa leibak ama oirambadagi malemgi oina khwaidagi chawba sangom puthokpa leibak ama oihankhi Nipan subada India gi ahanba nuclear test code name oina Smiling Buddha asi 1974 da Pokhran da pangthokhi Masiga loinana Indiana nuclear power leiba leibak manga gi lista yaukhi Indiana ani subu oina Rajasthan gi Pokhran da 1998 ki May thada Operation Shakti haiba code name asigi makhada nuclear bomb test manga gi series ama pangthokhi masina maram oiduna India mapung phaba nuclear power ama oihankhi Mapan subada Indiana 1975 ta ahanba space satellite design tawduna launch tawkhi masigi maming asi astronomer amadi mathematician Aryabhata gi maming lawduna thonkhi Tara subada 1983 da England da pangthokhiba cricket world cup ta India gi Kapil Dev na luchingba India gi team na West Indies pu run nifumari da maithiba piduna ahanba world cup ki title lawkhi Masigi matung 2007 amadi 2011 da MS Dhoni gi luching makhada 2020 World Cup amadi ICC World Cup mathang sitna amuk hanna title lawba ngamkhi Taramathoi subada Indiana makhoi gi ahanba astronaut Rakesh Sharma bu 1984 da Soviet Union ga loinana apunba mission amada space ta thakhi Taranithoi subada 1991 da India gi economy da awonba ama purakhi India gi economy na mapalaiba ki investor singda free trade ki thong hangdokhi Tarahumdoi subada 2001 da Atal Bihari Vajpayee na luchingba sarkar na Delhi, Mumbai, Chennai amasung Kolkata achauba sahar mari samnahalliba India gi khwaidagi chawba highway project oiriba Golden Quadrilateral haudokhi Taramari subada Indiana thagi maramda thijanaba 2008 ki October da mai pakna Chandrayaan mission launch tawkhi mission asigi khwaidagi chauna mai pakpasingi manungda thagi lemaida isingi molecule sing discover tawkhiba asini
तरामंगा सुबदा अभिनव बिंद्राना 2008 की बीजिंग पांथोखिबा ओलंपिक गेम्स मीटर 10 की एयर राइफल इवेंट गोल्ड मेडल लौखी महांगना इंडिया की ओइना ओलंपिक गेम्स इंडिविजुअल इवेंट गोल्ड मेडल लौबा अहानबा एथलीट ओइखी तरामंगा सुबदा इंडिया की पार्लियामेंट 2009 RTE हाइबदी राइट टू एजुकेशन बिल पास तौखी Mahi masing tamba asi angang khudimaki fundamental right ama ohinki amasung society da leiriba tongan ba kanglup singi marakta leiramba khenaba sing thugaiki ek asina private school singna 25% amadi lairaba satra singi set khakadabani haina phongdokhi तरा तरुक छुबदा 2009 की जुलाई की तांग कुन तरुकता इंडियाना किलोमीटर लिसिंग अहुंग समंगा लापना लेबा बैलिस्टिक मिसाइल सिंग सिजिनदुना लेबाक असिगी अहानबा इंडिजिनस न्यूक्लियर सबमरीन INS अरिहन लॉन्च तौखी तरा तरेत सुबदा 2013 की नवंबर तांग मंगादा इंडियन स्पेस रिसर्च ऑर्गेनाइजेशन ना मार्स प्लैनेट की मरमदा थिजनबा मार्स ऑर्बिटर मिशन मोम हाइना मिंथोनबा माई पाकना लॉन्च तौखी मसीना एशियन कंट्री सिंगी मरक्ता इंडियाना मार्स की ऑर्बिट यौबा ngamba अहानबा लेबाक ओइखी लोनना अहानबा अटेम्प्ट सक्सेस ओइबा पृथ्वीदा अहानबा लेबाक ओइबा ngamखी तरानिपान सुबदा 2014 की मार्च थादा वर्ल्ड हेल्थ ऑर्गेनाइजेशन ना इंडिया याउना साउथ ईस्ट एशियन रीजन असी पोलियो फ्री रीजन ओइरे हाइना सर्टिफाइड तौखी तरामापन सुबदा 2015 की जुलाई की तांग अमदा इंडिया की प्राइम मिनिस्टर नरेंद्र मोदी ना डिजिटल इंडिया मिशन हौदोखी डिजिटल इंडिया हाइबदी इंडिया असी डिजिटल ओइना शक्ति लेबा समाज अमदी नॉलेज इकोनॉमी ओहनबा मियेंग लोनना इंडिया सरकार की फ्लैगशिप प्रोग्राम अमनी कुन सुबदा इंडिया ना इनडायरेक्ट टैक्स का मरी लेना अनौबा टैक्स की सिस्टम गुड एंड सर्विस टैक्स GST 2017 की जुलाई की तांग अमदगी चनबा हौखी सिस्टम असिना तोंगान बा इनडायरेक्ट टैक्स सिंगल टैक्स सिस्टम अमदा टैक्स खुंगतपा हौखी मसिनी इंडियाना निंग तमलबा मतुंगदगी ngasi फावबदा इंडियादा अवनबा पुरखिबा मरुओइबा थौदोकसिंग मथक्ता पनखिबा थौदोकसिंग असि नतबा ममिंग पनबा याबा मयाम अमसु लेइरि